Lakhipuronline puthokchaba September ki tang 19 irai numit ki Khomjinba Pao tabirase. Ahanbada maruoiba Pao Angang phaduna pukre haibagi tongada mayam changduna phubadagi laikan naduna leiriba sahin bu phubada chenaba miyoi tara Joypur police na phagatkhre. Uma kona sinlangduna cultural awareness program ama Guwahati gi Beltola Pathar Kuchi da pangthokre. Jiribam ki Kasimpur da chahi nipan tangai ribi nupi macha amagi haksang sina phangle. Amasung Chandam Inunganbi Memorial Football Tournament ta CKC na Jiri FA bu aduga BYC na Sunrise Club Maithian Kre. Haujik mapungoi Pao tabirase. Angang phaduna pukre haibagi tongada mayam changduna phubadagi laikan naduna leiriba sahin bu phubada jenaba miyoi tara Joypur police na phagatkhre. Haukiba jumsa kaisa numita gari da angang ani phaduna pukre haibagi tongada Joypur thanagi manung chenbada Sibastan da mayam changduna phubata natana Konokpur Subhas Nagar gi Sahin Ahmad ke alto gari adubusu mai thadok pike. Paugi likhun matungina Sahin na mahaki alto gari da Harinagar Hospital dagi immunization gi miyoi kangbo ma puraga Dewan Chapagan tamna chatke. Halakpagi lambida Puja gi sen khaiba miyoi kangbo mana mahakpu thattuna sel piramna bahaibada sel pidana gari thoduna chatkibadagi angang phaduna pukre haiba aranba pau thokjinduna mahakpu mayam changduna phukibani aduga mahaki gari adubusu maina tumna thadok pikibani haina Sahin gi imung manungi miyoi singna phongdokhi. Imung manungi miyoi sing amati yam khraba laikai gi miyamna Joypur thana da laktuna thodok adu de chenaba miyoi sing phaduna chairak pinana badabi tokhi. এটা পূজার চাঁদা তার কাছে প্রথমে চাইছে যে তুমি আমরা পূজার চাঁদা দাও। তখন এক হয়েছে আমার কাছে তো বাড়তি কোনো পয়সা নাই, আমি যাওয়ার লাগি বাবার কাছে 500 টাকা লই আইছি। এখান থেকে এটা আমি ক্রস করে লইছে, তারা যোগাযোগ করছে সম্ভবত শিবস্থান। তো শিবস্থান ক্রস করিয়া 200 মিটার আগে আওয়ার পরে এখানে রাস্তার মধ্যে বাঁশ পালাইয়া বাঁশের বুঙ্গা পালাইয়া তারা এখানে আটকানোর চেষ্টা করে এবং নির্যাতন যেটা চলছে সেটা যেন বন্ধ করা হয়, এটা যেন প্রশাসন দৃঢ় হস্তে দমন করে। আমার কাছাড়ে জেলাধিপতি যেন এটার ভালো একটা পদক্ষেপ নেয়। Ngarang sagol se numita thodok asida chenabani haiba miyoi tara police na phaduna wang pahong chathakre hairi. Sahin gi makokta yamna thina sokpadagi hojik aruba phibamda Silchar Medical College ta laikanari. Kasar jila gi SP Numal Mahatana thodok asigi matangda phongdokladuna asiguma tokngada miyamna thajabiganu angang phabani haina chingnaba leirabasu police ki miyoi singda kudakta pau pibiu haina mahakam phongdokhe. কিছুদিন ধৰি হুপাধৰা আতংকই বিভিন্ন ঠাইত অসমৰ বিভিন্ন ঠাইৰ লগতে আমাৰ কাছাৰ জিলাটো কেইবাটা অঞ্চলতে মানে দুই এটা সৰু সুৰা ঘটনা আৰু এনেকুৱা ঘটনা সংঘটিত হৈছে। গতিকে আমি বাৰংবাৰ আপোনালোকৰ যোগেদি ছ'চিয়েল মিডিয়াৰ থ্ৰুদি আমি ৰাইজক আহ্বান জনাইছোঁ যে এনেকুৱা উৰা বাতৰিত আপোনালোকে ভুল নাযাব আৰু ভুল নোযোৱাকৈ আপোনালোকে যদি এনেকুৱা কিবা সম্ভেদ পায় যে যিবিলাক ৰিউমাৰ মংগাৰ আছে তেওঁলোকৰ বিৰুদ্ধে যদি কিবা সম্ভেদ পায় আমাক জনাব আৰু আমাৰ নিজাববীয়াকৈ আমাৰ তদন্ত অব্যাহত আছে। যিবিলাক লোকে এইবিলাক ৰিউমাৰ তেওঁলোকে বা উৰা বাতৰি বিয়পাইছে তেওঁলোকৰ বিৰুদ্ধে আমি কঠোৰতম আইনগত ব্যৱস্থা ল'বৰ কাৰণে আমি বাধ্য আছোঁ। আৰু সেই Lauthokchaba ma Greenfield Football Academy amadi Greenfield Soccer Group na Singirbon Football Academy ga khusam naduna chahi 13 makhagi oiba 5A side league cum knockout football tournament ama silangle. October gi tang 8 dagi na October gi tang 13 phawba Assam gi district singda ahan bagi wena sanagani hairi. Greenfield Grassroots Cup Under 14 Kasar Assam gi tournament asida saruk jabiningba club natraga team singna lupa lising ama joining fee pinanaba Greenfield Soccer Group Organizing Board ki maike dagi paujalakli. Guwahati gi Beltola Pathar Kuchi da laiba Sri Sri Hari Mandir gi mandopta United Manipuri Arts and Cultural Organization umakona silangduna nupi pala basogi segi matangda cultural awareness program ma pangthokre. September gi tang 19 yumsakation numita Loop ki Secretary General GS Thongrana conduct toduna pangthokhiba thoromaduda Loop ki Working President Yangkhom Upendrana hautok warul pikhi malem gi leiba kaya da pung yei bagi so kaya utkraba
Manipurdagi lengbirakkiba punggi oja Laimapokpam Brojen amadi Basoki lamda saknairabi Mangol nganbi loinana Kasardagi punggi oja Maimom Sachi Kumar Guwahati sei sakpi Ningom Mamongbi Sandhya Devi hairiba miyoi marigi tim asina Basogi sei miyamda khudol tamki pung amadi mitegi phajaraba saisak kaya asi horakliba angangsingda uhan khanghanba haibasi yamnamak maru oi haiba wafam Loop ki Vice President L. Ahanjauna thambiki haina Umako gi Publicity Secretary R.K. Tampasana na paudam lagle Khangan japa ama Manipuri Sairengi yamnamak maruoiba numit ama oina chahi khudingi Meragi Thanil Purnima numitta pangthokliba Manipuri Sairengi numit kumsi kumjagi oina lakliba October gi tang 8 nongmaijing ta thokle hairiba numit asida aikhoi gi layoi khraba kabi singbu ikai khomnaba utpa Manipuri Sairengbu malem gi phambak ta bukhatna bagi tamak Manipur amadi Manipur gi mapanda leiriba sahitya gi lupsing school college university amadi Kunai lupsingna ngamjaba thakta Manipuri Sairengi numit asi pangthokpiu haina Fiction and Poetry Club Manipur gi maikei paujalakle Jiribam District ki Kasimpur dalaiba Matabur Rahman gi chahi nipan rom tamak kairibi nupi macha ama sina phangkiba dugi matangda Jiribam Police na FIR ama case register tawduna case maka chathaba hokre loinana SDC amasung magistrate inquiry tawduna laikhidrabi nupi macha adugi postmortem video coverage yauna thijinana basinakre hairi ningsing bayai September gi tang 19 gi nungtil pung 3 makhairom taba matamda nupi macha asi mafam khangdana mangkhibani hairi matungda laikai gi miyamna thibada numidangi pung 9 makhairom taba duaida Kasimpur khungi asongba Mipong kaya changdaba mafam amada nupi macha sigi asi bakjang laikai gi miyamna thengnakibani pau phangbadagi Jiribam Police na asi bakjang lokatuna Jiribam gi morgta thamki thodok asigi matangda hojik phawbagi oina khangba ngamdrabasu mihat asi rape tawruba matung hatpa oigani haina laikai gi miyamna chingnari tha asigi tang 12 dagi Jiribam Higher Secondary School da Jiribam Higher Secondary School gi sanabungda All Jiribam Sports Association na sinduna chathariba 19 suba Chandam Inunganbi Memorial chahi 12 makhagi nupi macha gi football tournament asida ngarang sanakiba ahanba match da CKC na Jiribam FA bu panjal 3 suinoda amadi ani suba match da PYC na Sunrise Club bu panjal 5 suinoda maitiba piki tournament asigi mathangi match September gi tang 13 ta ahanba match oina Sunrise Club ka Oriental Club ka sanagani ani suba match da Y Sinlung amadi CKC sanagani tournament asigi referee oina A Hamid amadi KH Nilkamal Sarugyaki ningsing bajai tournament asi dibong da laiba Chandam Biren gi machanupi gi mingda kachaba tournament ni ningsing bajai tournament asi dibong da laiba Chandam Biren gi machanupi gi mamingda kachaba tournament ni aroibada maroiba pau amukhanna angang phaduna pukhre haibagi tongada mayam changduna phubadagi laikan aduna leiriba sahin bu phubada chenaba miyoi tara Joypur Police na phagatkhre Uma kona sinlangduna cultural awareness program ama Guwahati gi Peltola Pathar Kuchi da pangthokre Jiribam gi Kasimpur da chahi 9 tangai ribi nupi macha magi haksang sina phangle amasung Chandam Inunganbi Memorial Football Tournament ta CKC na Jiri FA bu aduga PYC na Sunrise Club pu maithian khre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare